Shanjit Sharma Manipur Putaram Noksari. Movie story Manipur ngasi among mayam from the Pudun Laksari ba film sige maming Dune. Film si 2021 ki haibadi sahi sigi kui dringai October gi tang kuni thoi da release tokiba science fiction adventure category gi Hollywood movie mani. Film sina phangkiba rating singdi IMDb da 10 gi manung da 8.2 gi rating phangi. Rotten Tomatoes da 83% gi fresh rating phangi. Metacritic da 74% gi score dawi. Google users na 85% gi like piba film amani. Movie si Frank Herbert kauba writer sina 1965 ta iramba Dune universe haibatu dagi lokthokpani. Masigi director na Denis Villeneuve na oi. Adugo producer na Mary Perrin amasung Denis Villeneuve na oi. Movie si number sangkiba senfam na $165 sangki hairi. Aduga film santan kiba box office collection gi senfam na $373.9 tan kre hairi. Maruai ba saktam langni ba singdi. Movie sigi main protagonist Paul Atreides ki saktam da Timothy Chalamet, Sani ki saktam da Zendaya, Lady Jessica ki saktam da Rebecca Ferguson, Duke Leto Atreides ki saktam da Oscar Isaac, Duncan Idaho ki saktam da maming lerba actor mayamna Aquaman har khangnariba Jason Momoa, Gurney Halleck ki saktam da maming lerba actor mayamna Thanos haina khangnariba Josh Brolin, Glossu Raven ki saktam da WWE gi maming lerba star masu oiriba Dave Bautista. Aduga film asigi main villain Vladimir Harkonnen gi saktam da Stellan Skarsgård. Phare mayam ai husik film gi wari liba haujaragi. Aina haibada soikiba lankiba amadi sithauba yawu matamda mayam da ngakpiu haiba wafam thamjari. Arrakis koba planet amada yamna matik magul leiraba milang haina khangnaba spice makhala ma phangi. Arrakis hariba planet asi leingoi ngakta leiba marbumi oiba planet amani. Planet asigi lengoi singi maraktagi hariba yamna mamal tanglaba spice makhala si phang. Spice makhala si sinarabadi mioi babu hanu hande. Hena mapangal kalali amadi lawsing hengat handuna lainatina sanghandana punsi sanga leibang amali. Space travel gi hiram dasu spice asina fuel oina sinarabadi arapa mafamda leiba planet sing da satpada thuni yohunba ngami. Magun sing asi sianbanina atopa planet sing da leiriba mioi sing na spice sibu phangnabagi damak Arrakis planet asibu lawshinaba munarami. Adubu Arrakis planet asida hanadagi khundaduna leirakliba Fremen haina khangnaba mioi kanglup asinadi makhoigi planet ta phangliba spice asibu lawthokiba pamdabanina lal kya torami. House Atreides kanglup ki ningthau oiriba Leto hariba misak asinadi Arrakis planet asida khundariba Fremen singa nungsi sanana khana seinaba tawdana amatta oina khundaminanaba thaurangjai. Adubu yam tamthiraba House Harkonnen haina kauba kangbu asigi ningthau oiriba Vladimir Harkonnen kauba nupa asina yamna haisingna lautuna duna ningthau Leto amadi magi maming leraba lanmi singbu ahingda lona sangsilaktuna hatok piki. Adubu Leto gi masanupa Paul Atreides asidi mamaga loinana hinghauki. Mahakna mapa hatkiba miyo singi mathakta laman singna bahonaba amadi universe asida mana lamjingduna hena phaba awaba leitaba sangsaram ma ohena bahonaba gi saktam ama uliba film amani Dune. Movie asigi ahuba sinmakta da ulibasi ing sok lising taraga chamaga drama thoigi matamda uli. Uliba mafam asina Arrakis hariba planet asidani. Yamna matik magul leiraba spice makhala silak thoknabagi damakta atopa planet kaya dagi lakpa miyo singna mafam asida mining tawbagi saktam asi uli. Adubu saudaba khonjel amana ekhoi da wari liri. Wari liri basi Fremen jati gi miyo amani. Fremen haibasi aina mamang da panjakhre madudi planet sida hanadagi khundaduna leiriba miyo sing aduni. Mahakna hairi aikoigi planet sida atopa planet ki mioi sing kaya laktuna aikoina yamna luna tangna khanjariba asengba pot amani haina ningjariba spice asibu makoina mining tawri masi aikoina di pamde mafam asi yamna saba oibanina numidangi matamdo oina mining gi thabak sing asi tawi sauraba machine kya sina duna spice makhala sibu mining tawgi thabak asi numidang do oina tawi tanja sida Fremen kangbuna spice lauthokliba mioi sing asida attack tawraklami asumna akan balan soknarami mafam asida mining tawriba kangbu asi Harkonnen hariba kangbu asini makhoina mining tawduna spice makhala sibu yamna paisin khibadagi adukki matik paisa yamna paiba planet ama haibadu oikhre makhoina sizinariba khulai sing asigi mayokta Fremen singna khangduna leiba ngamde aduna lalasi makhoina maithirami Harkonnen yilanmi sing asibu lusingliba asina yamna tamthiraba Raven kauba nupa amani mafam asida Raven gi saktam saribasi Bautista na sari film asida uliba planet khudingmaki kanglup asibu house sama haina khangne house khudingmak asibu salairiba asina emperor haina kauba miyo amane mahak si yamna powerful oiba miyo amane
ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯎꯠꯊꯣꯛꯇꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯁꯣꯏꯗꯅ ꯏꯝꯄꯦꯔꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯎꯠꯂꯛꯀꯅꯤ ꯐ꯭ꯔꯦꯃꯟ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯗꯤ ꯁ꯭ꯄꯥꯏꯁ ꯃꯈꯜ ꯑꯁꯤꯕु ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯡꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯃꯁꯤꯕꯨ ꯃꯈꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤ ꯕ꯭ꯂꯨ ꯀꯂꯔꯗ ꯑꯣꯏꯅ ꯂꯩ ꯐ꯭ꯔꯦꯃꯟ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯍꯥꯔꯀꯣꯅꯤꯌꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯀꯌꯥ ꯇꯠꯇꯅ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯀꯣꯅꯤꯌꯟꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯦꯃꯟꯁꯤꯡ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯑꯦꯝꯄꯔꯔꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯇꯨꯅ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯍꯥꯔꯀꯣꯅꯤꯌꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯊꯣꯛꯂꯛꯅꯕ ꯄꯥꯎ ꯊꯥꯔꯛꯂꯝꯃꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯃꯠꯇꯅ ꯃꯔꯝ ꯈꯪꯅꯗꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯥꯔꯀꯣꯅꯤꯌꯟꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯂꯦꯗꯟ ꯀꯧꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯅꯤꯡꯊꯧꯅ ꯗ꯭ꯌꯨꯛ ꯂꯦꯇꯣ ꯍꯥꯏꯕꯁꯤꯅ ꯑꯣꯏꯔꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯤꯗ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯄꯣꯜ ꯑꯦꯇ꯭ꯔꯤꯗꯤꯁ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯟꯆ ꯇꯧꯔꯤ ꯄꯣꯜꯒꯤ ꯃꯃꯥ ꯖꯦꯁꯤꯀꯥ ꯑꯁꯤ ꯕꯦꯅꯤ ꯖꯦꯁꯦꯔꯦꯠ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯕꯦꯅꯤ ꯖꯦꯁꯦꯔꯦꯠ ꯍꯥꯏꯕꯁꯤ ꯋꯤꯠꯁ ꯀꯥꯡꯕꯨ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯃꯦꯖꯤꯛ ꯇꯧꯕꯤ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕꯤ ꯅꯨꯄꯤꯁꯤꯡ ꯕꯦꯅꯤ ꯖꯦꯁꯦꯔꯦꯠ ꯍꯥꯏꯕ ꯋꯤꯠꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯑꯃꯃꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯎꯁꯁꯤꯡ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯜꯒꯤ ꯃꯃꯥ ꯖꯦꯁꯤꯀꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯄꯥ ꯂꯦꯇꯣꯒ ꯊꯦꯡꯅꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯃꯍꯥꯛꯄꯨ ꯄꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯛꯂꯤ ꯋꯤꯠꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯂꯩꯖꯩ ꯃꯈꯣꯏꯅ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯆꯠꯍꯟꯕ ꯉꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯨꯄꯔ ꯐꯥꯁꯠꯅꯦꯁ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯑꯦꯕꯤꯂꯤꯇꯤꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯁꯛꯇꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯣꯜꯗꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯜꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯪꯗ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛꯀꯤ ꯑꯣꯏꯕ ꯚꯤꯖꯟ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯖꯟ ꯑꯁꯤꯗ ꯃꯃꯤꯠꯇ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯍꯦꯛ ꯎꯏ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯦꯛ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯤ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯌꯥꯎꯈꯤꯕ ꯆꯦꯅꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯝꯄꯦꯔꯔꯒꯤ ꯃꯦꯁꯦꯟꯖꯔ ꯑꯃ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯦꯇꯣꯗ ꯍꯥꯏꯔꯝꯃꯤ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯄꯥꯏꯁ ꯃꯥꯏꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯥꯔꯀꯣꯅꯦꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯦꯇꯣꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯇꯣꯅꯗꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯇꯧꯗꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞꯀꯤ ꯁꯍꯤ ꯇꯧꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯇꯟꯖꯥꯁꯤꯗ ꯔꯦꯕꯦꯀꯥꯅ ꯑꯦꯝꯄꯦꯔꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯤ ꯋꯤꯠꯁ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯝꯃꯤ ꯍꯦꯂꯦꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯦꯕꯦꯀꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃꯁꯨ ꯂꯧꯔꯤꯕ ꯗꯪꯀꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯦꯀ꯭ꯋꯥꯃꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯅꯤ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯄꯣꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯪꯀꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯪꯗ ꯅꯪꯅ ꯁꯤꯕꯒꯤ ꯁꯛꯇꯝ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯗꯪꯀꯟꯅ ꯃꯗꯨ ꯃꯪꯒꯤ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯗꯨꯗ ꯊꯥꯖꯔꯨꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯗꯪꯀꯟ ꯑꯁꯤ ꯑꯦꯇ꯭ꯔꯤꯗꯤꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯍꯜꯂꯨꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯣꯜꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗ꯭ꯌꯨꯛ ꯂꯦꯇꯣ ꯑꯁꯤ ꯎꯠꯂꯛꯏ ꯃꯆꯥꯅꯨꯄꯥ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯦꯇꯣꯅ ꯍꯥꯏꯔꯛꯏ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯊꯥꯅꯅꯕ ꯑꯦꯝꯄꯦꯔꯔꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯍꯥꯔꯀꯣꯅꯦꯟ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯄꯥꯋꯔ ꯑꯁꯤ ꯃꯌꯦꯡ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯔꯥꯀꯁꯇ ꯐꯪꯂꯤꯕ ꯁ꯭ꯄꯥꯏꯁ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯄꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯊꯣꯛꯈ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯔꯥꯀꯁꯇ ꯂꯩꯔꯤꯕ ꯐ꯭ꯔꯦꯃꯟ ꯀꯥꯡꯕꯨꯒ ꯑꯩꯈꯣꯏꯒ ꯇꯤꯟꯅꯒꯅꯤ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯕ ꯃꯒꯨꯜ ꯑꯃꯗꯤ ꯂꯥꯂꯣꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤꯜꯂꯒ ꯍꯥꯔꯀꯣꯅꯦꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯪꯀꯟꯕꯨ ꯑꯩꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯊꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯔꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯜꯕꯨ ꯊꯥꯡꯒꯤ ꯑꯣꯏꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯤꯡ ꯇꯝꯕꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯇꯦꯛꯇꯤꯡ ꯁꯤꯜ ꯑꯃ ꯌꯥꯎꯖꯩ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯁꯨ ꯚꯥꯏꯕ꯭ꯔꯦꯁꯟ ꯊꯣꯛꯂꯒ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯁꯥꯐꯨ ꯑꯗු ꯐꯖꯅ ꯐꯪꯍꯟꯗꯦ ꯍꯧꯖꯤꯛ ꯒꯔꯅꯤꯅ ꯌꯥꯝꯅ ꯐꯖꯔꯕ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯤꯡ ꯇꯝꯕꯤꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯒꯔꯅꯤꯅ ꯃꯍꯥꯛꯄꯨ ꯂꯥꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯄꯣꯜꯅ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯒꯔꯅꯤꯕꯨ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯒꯔꯅꯤꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯇꯝꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯅꯉꯣꯟꯗ ꯌꯥꯎꯖꯩ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯥꯎꯁ ꯍꯥꯔꯀꯣꯅꯦꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯔꯦꯚꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯚ꯭ꯂꯥꯗꯤꯃꯤꯔꯗ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯂꯔꯦ
ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯁ ꯃꯥꯏꯅꯤꯡ ꯇꯧꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯕꯗꯤ ꯑꯔꯥꯀꯁ ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯃꯨꯜꯂꯒ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯦꯇꯣꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯕ꯭ꯂꯥꯗꯤꯃꯤꯔꯅ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯔꯨꯒꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯦꯚꯟꯕꯨ ꯐꯥꯊꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯂꯦꯗꯟ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤ ꯀꯦꯂꯦꯗꯟ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯕꯗꯤ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯤꯕꯤ ꯋꯤꯠꯆ ꯍꯦꯂꯦꯅꯥ ꯑꯁꯤ ꯂꯥꯛꯇꯨꯅ ꯄꯣꯜꯕꯨ ꯇꯦꯁ ꯑꯃ ꯂꯧꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯄꯣꯜꯒꯤ ꯃꯪꯗ ꯍꯦꯛ ꯎꯔꯤꯕ ꯚꯤꯖꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯇꯦꯁ ꯑꯁꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯄꯤꯛꯄ ꯕꯣꯛꯁ ꯃꯆꯥ ꯑꯃꯗ ꯄꯣꯜꯒꯤ ꯈꯨꯠ ꯑꯁꯤ ꯏꯟꯁꯤꯜꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥꯈꯣꯜ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯦꯡꯕ ꯌꯥꯗꯅꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯍꯨ ꯇꯩꯔꯕ ꯌꯦꯇꯨꯝ ꯑꯃꯅ ꯈꯧꯔꯤ ꯃꯌꯥꯗ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯦꯛ ꯂꯦꯡꯕꯒ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯍꯦꯂꯦꯅꯥꯅ ꯌꯦꯡꯂꯤꯕꯁꯤ ꯄꯣꯜ ꯑꯁꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯎꯁ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯡꯕꯨ ꯈꯨꯗꯤꯡꯕꯨ ꯐ꯭ꯌꯨꯆꯔꯗ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯀꯗꯕꯁꯤ ꯄꯣꯜꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯇꯦꯁ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯦꯁ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯄꯣꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯃꯤ ꯍꯦꯂꯦꯅꯥꯅ ꯆꯠꯂꯝꯗꯥꯏꯗ ꯄꯣꯜꯒꯤ ꯃꯃꯥ ꯖꯦꯁꯤꯀꯥꯗ ꯋꯥꯐꯝ ꯑꯃ ꯊꯝꯂꯝꯃꯤ ꯃꯗꯨꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝ ꯃꯗꯨꯗꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯀꯗꯕ ꯃꯤꯁꯛ ꯑꯁꯤ ꯄꯣꯜꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯪꯂꯕ ꯌꯥꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯖꯦꯁꯤꯀꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯄꯣꯜꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯍꯧꯔꯝꯃꯤ ꯃꯃꯥ ꯖꯦꯁꯤꯀꯥꯅꯁꯨ ꯄꯣꯜꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯍꯥꯎꯁ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯌꯥꯝꯂꯕ ꯁ꯭ꯄꯦꯁꯁꯤꯞꯁꯤꯡꯅ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯄꯣꯜꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯁꯤꯀꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯂꯦꯅꯥꯅ ꯃꯈꯣꯏꯗ ꯇꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯉꯣꯏꯇꯅ ꯀꯨꯞꯄ ꯃꯐꯝꯁꯤꯗ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯃꯥꯟꯕ ꯑꯃꯗ ꯇꯣꯡꯈꯠꯇꯨꯅ ꯂꯩꯉꯣꯏ ꯃꯔꯛꯇ ꯂꯩꯕ ꯁꯤꯇꯤ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ ꯍꯧꯖꯤꯛ ꯄꯣꯜꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯋꯥꯝ ꯍꯥꯏꯅ ꯈꯪꯅꯕ ꯖꯤꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯐꯛꯂꯥꯡꯗ ꯄꯦꯟꯇꯤꯡ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯟꯋꯥꯝ ꯍꯥꯏꯔꯤꯕ ꯖꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯂꯩꯉꯣꯏ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕꯗ ꯃꯍꯥꯛꯅ ꯂꯥꯛꯂꯒ ꯖꯤꯕ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯆꯥꯈꯤꯒꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯂꯩꯉꯣꯏꯒꯤ ꯃꯊꯛꯇ ꯆꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯅꯨꯡꯁꯤꯠꯅ ꯂꯩꯉꯣꯏꯕꯨ ꯂꯦꯡꯍꯟꯕꯒꯤ ꯃꯑꯣꯡ ꯃꯥꯜꯍꯟꯕ ꯐꯤꯚꯝꯗ ꯆꯠꯄꯅꯤ ꯑꯁꯨꯝꯅ ꯆꯠꯂꯒꯗꯤ ꯁꯦꯟꯋꯥꯝ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯖꯤꯕ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯆꯥꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯍꯟꯇꯔ ꯀꯣꯠ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯠꯂꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯐꯛꯂꯥꯡꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯌꯦꯛꯅꯕ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯐꯛꯂꯥꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯥꯟꯃꯤ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯑꯁꯤ ꯍꯥꯔꯀꯣꯅꯦꯟꯁꯤꯡꯅ ꯊꯝꯂꯝꯕꯅꯤ ꯍꯌꯦꯡ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯊ꯭ꯔꯤꯗꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯁꯔꯧ ꯁꯤꯟꯗꯨꯅ ꯍꯥꯔꯀꯣꯅꯦꯟꯒꯤ ꯅꯤꯡꯊꯧꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯤꯕꯤ ꯋꯤꯠꯆ ꯍꯦꯂꯦꯅꯥ ꯑꯁꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯍꯥꯔꯀꯣꯅꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯦꯊ꯭ꯔꯤꯗꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯑꯦꯝꯄꯦꯔꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯊ꯭ꯔꯤꯗꯤꯁꯀꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯖꯦꯁꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯣꯜꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨꯗꯤ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯍꯥꯠꯂꯣꯏ ꯍꯥꯏꯅ ꯈꯨꯝꯖꯤꯟꯅꯔꯒ ꯍꯦꯂꯦꯅꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯃꯥꯡꯖꯧꯅꯅ ꯊꯥꯈꯤꯕ ꯗꯪꯀꯟꯗꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐ꯭ꯔꯦꯃꯟꯁꯤꯡꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯐ꯭ꯔꯦꯃꯟꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯉꯣꯏ ꯃꯔꯛ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯦꯃꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯁ꯭ꯇꯤꯜꯒꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯗ꯭ꯌꯨꯛ ꯂꯦꯇꯣꯒ ꯎꯅꯍꯟꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯅꯍꯜꯂꯝꯃꯤ ꯃꯐꯝꯁꯤꯗ ꯂꯦꯇꯣꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯠ ꯅꯩꯕ ꯇꯧꯔꯕꯁꯨ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯦꯊ꯭ꯔꯤꯗꯤꯁ ꯀꯥꯡꯕꯨ ꯑꯁꯤꯗꯤ ꯅꯈꯣꯏꯗ ꯑꯣꯠ ꯅꯩꯕ ꯑꯃꯠꯇ ꯇꯧꯔꯣꯏ ꯅꯈꯣꯏꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯤꯜꯒꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯃꯥꯏꯅꯤꯡ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯜꯒ ꯃꯤꯑꯣꯏꯁꯤꯡ ꯈꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯪꯀꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐ꯭ꯔꯦꯃꯟꯁꯤꯡꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯣꯜꯗ ꯎꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯀꯝꯄꯥꯁ ꯁꯦꯟ ꯀꯝꯄꯦꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯤꯜ ꯁꯨꯠ
हाइरिबा पोटसक अहुम मसी याउद्रगदी लेंगोय मरक्ता चटपा यारोय हेक चलुबा मतमदा सेनवाम हाइबा यामना चावरबा जीव दुना सोइदना हातोखिगनी हाइबा वाफम असी महांगना फोंदोलमी मथंगी सिंदना निंगथौ लेतो अमदी महाकी मचानुपा पोलगा लोइनना लामी सिंह पुरगा स्पाइस की माइनिंग तौरिबा लोकेशन अदुदा चलमी मखोइना मफम असी यौरकु मतमददी हाना ममांगदा पालंबा हारकोनेन कांगबुना सिजिनरमलिबा स्पाइस माइनिंग तौननबगी मेचिन सिंग असिदी यामना फिबम फत्तना थंबिरमले मसी उबदगी लेतोना हारकोनेन सिंगने अपॉइंट तौदुना थमलिबा मेचिन सिंग बुंगाक सेललिबा काइन सारिबा नुपी सिगी मनाक्ता चत्तुना उनरम काइन सारिबा नुपी सिसु फेमन अमनी मफमसदा महाकना लेतोदा स्टील सूट अमा पिरमी हारिबा स्टील सूट असिगी mateengna इसादगी थोकलिबा हुमांग अमदी युंगना सिंगबदगी थकपा याबा इसिंगदा अमु ओंथोकलगा यामना साबा लेंगोयगी मफमसिंगदा चटपदा हिंगननबगी पांबay अमा ओहेलिबा फिजोल अमनी फ्रेमन सिंगी दमक्तदी हारिबा स्टील सूट असि यामना मरुओइबा अमनी मरमदी मसी याउद्रगदी यामना सारबा लेंगोयसिंगी मरक्ता लैबा हाइबसि ओइथोक्तबनी मसिगी मतुंगदा मखोइना हौजिक माइनिंग तौरिबा मेसिन सिंग अदुना लैरिबा मफमदा मखोइ चलमी मफमसदा काइन्सना ड्रोन खरसु उलमी हारिबा ड्रोन सिंग असिना सेनवाम सिंग लाकपरा लाक्तबरा हाइबदु थिदोकपदा मतेंग पांगननबगी थबक सिंग तौई मखोइना असुमना हाइनदुना लैरिंगी तंजासिदा यामना चावरबा सेनवाम अमा मेसिनना लैरिबा माइके एसोमदा संगसिलकपा उरमी मसदगी मखोइना कैरियन कौबा चावरबा खुलाय असि कौदुना मेसिन सिंग असिबु पुहन्नबगी दमक्ता होनरमी कैरियन हाइबसि मफमसदा स्पाइस माइनिंग तौरिबा मेसिन सिंग असिबु थांदोक थांजिन तौबगी थबक तौरिबा मेसिन अदुनी अदुबु चावरबा मेसिन असि पुखटनबा होनबदा कैरियन गी केबल अमदि तलमी मरमबसिना मेसिन अमा पुखटपा ngamdaduna लैरमी अदुबु सेनवाम असिदि असुम असुम मखोइदा नक्सिलकपा हेलकले लेतोना मखोइना तोंगलिबा हॉफ्टर असि मखादा पाइथनबा तौरकलमी मसिगी मरमदी माइनिंग की मेसिन असिदा याउरिबा सिनमी सिंगबु कन्नबगी दमक्ता महांगना होनबनी असुमना मखोइना कुमथरकपसिदा पोलसु मयांगी मतेंग पांगनबगी दमक्ता थोरकलमी असुमना महांगना थोरकपा तांजासिदा महाकी ममित्ता हे उबा विजन अदु हौजिकसु उरकलमी विजन असिना मरम ओइदुना महाक वाखलसिदा लुप्तुना लैखरे महांगना असुमना लैरिङै चावरबा सेनवाम असि मखोइगी मनाक्ता यौचलले अदुबु तांजासिदा मखोइगी हॉप्टर असिदा पोल याउरमद्रे खंगबदगी महाकपु कोइथि थिरकलमी गर्नीना महाकपु थेंगनखिबदगी हॉप्टर मथक्ता महाकपु पुननबा होनरमी असुमना तांजासिदा चावरबा सेनवाम अमना चावरे हाइदुना लैरिबा मेसिन असिबु योसिनखिरमी हारिबा सक्तम असि उबदा मखोइ अंगकपा हाइबदु ओइरमी मसिगी मतुंगदा मखोइना बेस लोकेशन असिदा लागले ओइरमलिबा मेसिन सिंगी फिबम अदु उबदगी लेतो असि अदुकि मतिक सावरमी अमदि महाकना काइन्सता संगसिलक्तुना हारिबा मेसिन सिंग असिना स्पाइस माइनिंग तौबगी थबक्ता सिनबा यारोय हाइदुना वाकलमी अदुबु तांजासिदा काइन्सना अइना मतेंग अमता पांगबा ngamloi हौजिक लैरिबा मेसिन सिंग असिना थबक असि चलाइगदबनी हाइना हाइरकलमी अदुगा नाकलमदना पोलसी हॉप्टर द पुखलक्त्रिङै ममांगदा महाकी वाखलसी फिबम अमदा चख्रबनी महाकी हक्सांगी फिबम असि मवोंग अमा तौरे हाइदुना मफमसदा लैरिबा डाक्टरना महाकु येंगलमी डाक्टर असigi ममिंगना UA कौई महांगना हाइरमी पोलसी लैंगोई सिंगी मरक्ता लैरुबदुना महाकी हक्सांगना पक्नदबदगी फिबम असि ओइरिबो ओइरंगमनी हाइना महांगना फोंदोलमी अदुबु पोलनदी ममागी मफमदा महांगना उरिबा विजन अदुगी मतांगदा फोंदोलमी महांगना मुकसु ममित्ता ब्लू कलर मचु ओइबी नुपी अदु उइ हाइदुना महांग फोंदोलमी महाकी विजन असिदा उरिबसि चेनी हरिबी नुपी असिना लंगलबा थांगसुरी अमना महाकपु थिनबगी सक्तमसु उरली हारिबा थांगसुरी असि फ्रेमन कांगबुगिदि यामना असेंगबा थांगनी हाइना खंगनरिबा खुलाय अदुनी अदुगा महाकी मचनुपी अमा ममाना पोकपगी सक्तम अदुसु महांगना उरमी हारिबा मचनुपी असिदि फिल्म असिगी अनि सुबा सरुकता सोइदना उबा फंगलगनी अहानबा सरुक फर्स्ट पार्ट असिददि मचनुपीगी रोल याउद्रे मथंगी सिंदना हारकोनेन निंगथौ अरिबा व्लादिमीर एम्पररना मागी यामलबा लानमी सिंग मांगोन खुसिनरमी हारिबा लानमी सिंग असि पुदुना अराकस प्लानेट लाक्तुना एट्रिडिस सिंगदा लांदानबगीदमक्ता सेम साखरे मथंगी सिंदना डॉक्टर UA लेतो अमदि पोलदा तुमथनबगी हिदाकनी हाइदुना थारमी ngahaktangi matungda leto asi mikap thorlami mahakna mikap thorokku matamda mahakki manai ama taaduna leibasi urami mahakna karino haiduna munna yenglingai khangudana yetum mama pairakuna mangonda yurami hojik mahak wangang mangamdana lektharaga taaduna leirami toromliba thabak asi mahakki doctor oriba UA na pangthokpo oiramle asengmokidi UA gi nupi angangsing Vladimir Harkonnen gi kangbuna phajinduna thambikre mahakki nupi angangsing bu thadokke haiduna thabak asi mangonda tawhunbo oiramle डॉक्टर UA ना महांग तौख्रिबा असोइबा अरानबा सिगिदमक्ता ngakpiu haiduna ningthau leto da haijara mahaki nupi angangsing phakibadagi mahak upai leitaduna thabak asi tawbani haina su mahakna phongdoklami matungda mahaki ring lokthokle aduga asaba ya ama mangonda piram
ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯌꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯝꯊꯤꯔꯕ ꯍꯨꯒꯤ ꯃꯆꯜꯁꯤꯡ ꯌꯥꯎꯕꯅꯤ ꯍꯣꯔꯦꯟ ꯅꯪꯒꯤ ꯃꯥꯡꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯍꯥꯔꯀꯣꯅꯦꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯃꯇꯝꯗ ꯑꯁꯥꯕ ꯌꯥ ꯑꯁꯤ ꯁꯤꯈꯥꯏꯔꯒ ꯃꯉꯣꯟꯗ ꯀꯥꯝꯁꯤꯜꯂꯕꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯁꯥꯕ ꯌꯥ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯤ ꯑꯦꯇ꯭ꯔꯤꯗꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯈꯣꯏ ꯃꯥꯏꯊꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯪꯀꯟꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯦ ꯈꯪꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯗꯪꯀꯟ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯨꯊꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯜꯕꯨ ꯊꯤꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯣꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄꯣꯜꯒ ꯃꯥꯒꯤ ꯃꯃꯥꯒꯗꯤ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯜꯒ ꯃꯃꯥ ꯖꯦꯁꯤꯀꯥꯒ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯣꯞꯇꯔ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯄꯨꯔꯤꯕꯁꯤ ꯃꯔꯨꯚꯨꯃꯤꯒꯤ ꯂꯩꯉꯣꯏ ꯃꯔꯛꯇ ꯍꯨꯟꯗꯣꯛꯂꯒ ꯁꯦꯟꯋꯥꯝꯁꯤꯡꯗ ꯃꯈꯣꯏꯕꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯄꯣꯜꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯃꯃꯥꯡꯗꯒꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯍꯩ ꯕꯤꯗ꯭ꯌꯥꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯞꯇꯔ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯜꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯐꯨꯗꯠꯅꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯔꯀꯣꯅꯦꯟ ꯀꯥꯡꯕꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯍꯤꯡ ꯑꯁꯤ ꯂꯦꯟꯅꯕꯒꯤꯗꯃꯛ ꯇꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯥꯔꯦꯛꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯚ꯭ꯂꯥꯗꯤꯃꯤꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯂꯦꯇꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯌꯨꯑꯦꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯗꯥꯛꯇꯔ ꯌꯨꯑꯦꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯚ꯭ꯂꯥꯗꯤꯃꯤꯔꯅ ꯂꯦꯇꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯇꯣꯅ ꯃꯍꯥꯛꯀꯤ ꯁꯥꯁꯤꯟꯅꯕ ꯍꯨ ꯌꯥꯎꯔꯕ ꯌꯥ ꯑꯁꯤ ꯁꯤꯈꯥꯏꯗꯨꯅ ꯑꯀꯨꯞꯄ ꯄꯥꯎꯗꯔꯁꯤꯡ ꯅꯨꯡꯁꯤꯠꯇ ꯀꯥꯝꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯄꯨꯂꯞ ꯁꯤꯔꯝꯃꯤ ꯑꯃꯗꯤ ꯂꯦꯇꯣ ꯃꯁꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯦ ꯑꯗꯨꯕꯨ ꯚ꯭ꯂꯥꯗꯤꯃꯤꯔ ꯃꯁꯥꯗꯤ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡꯗ ꯅꯞꯁꯤꯜꯂꯒ ꯂꯩꯔꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯣꯜꯅ ꯗꯥꯛꯇꯔ ꯌꯨꯑꯦꯒꯤ ꯕꯦꯒꯁꯤ ꯐꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯔꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯍꯦꯛ ꯎꯕ ꯚꯤꯖꯟ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯚꯤꯖꯟꯗ ꯍꯦꯛ ꯎꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯄꯨꯜꯂꯒ ꯏꯝꯄꯔꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯆꯧꯕ ꯂꯥꯟ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯉꯣꯏ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯍꯤꯡꯍꯧꯔꯝꯃꯤ ꯗꯪꯀꯟꯅꯁꯨ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯈꯣꯏꯒ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯗꯪꯀꯟꯅ ꯍꯥꯏꯔꯝꯃꯤ ꯗꯥꯛꯇꯔ ꯌꯨꯑꯦꯒꯤ ꯕꯦꯒꯇ ꯌꯥꯎꯈꯤꯕ ꯇ꯭ꯔꯦꯀꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯀꯥꯏꯟꯁꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯏꯟꯁꯀꯤ ꯍꯣꯞꯇꯔꯗ ꯀꯥꯈꯠꯇꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥ ꯇꯧꯈꯤꯕ ꯃꯐꯝꯅꯤ ꯀꯥꯏꯟꯁꯅ ꯍꯥꯏꯔꯝꯃꯤ ꯑꯔꯥꯀꯁ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌా ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯄꯥꯏꯁꯀꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯍꯧꯈꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯁꯤ ꯂꯦꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥꯅ ꯄꯥꯝꯂꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐ꯭ꯔꯦꯃꯟ ꯀꯥꯡꯕꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯝꯄꯔꯔꯒꯤ ꯃꯊꯛꯇꯁꯨ ꯂꯥꯟ ꯍꯧꯒꯅꯤ ꯑꯁꯨꯝꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯩꯅ ꯂꯨꯆꯤꯡꯂꯒ ꯑꯐꯕ ꯌꯥꯏꯐꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯗꯪꯀꯟꯒ ꯌꯥꯝꯅ ꯑꯀꯟꯕ ꯐꯥꯏꯠ ꯇꯧꯅꯔꯝꯃꯤ ꯃꯃꯥꯡꯗ ꯄꯣꯜꯅ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯗꯪꯀꯟ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯕꯗ ꯁꯤꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯗꯪꯀꯟꯅ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯥꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯀꯥꯏꯟꯁꯅ ꯃꯥꯒꯤ ꯍꯣꯞꯇꯔ ꯑꯁꯤ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯥꯟꯊꯣꯛꯈꯤꯅꯕ ꯇꯅꯦꯜ ꯑꯃꯒꯤ ꯂꯝꯕꯤ ꯇꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯅꯕ ꯂꯩꯍꯧꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯃꯥꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯝꯃꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯂꯩꯉꯣꯏꯒꯤ ꯃꯐꯝꯁꯤꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯋꯥꯝ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯖꯤꯕꯁꯤ ꯂꯥꯛꯍꯟꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯏꯟꯁꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯎꯔꯕ ꯁꯦꯟꯋꯥꯝ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯣꯜꯒ ꯃꯥꯒꯤ ꯃꯃꯥ ꯖꯦꯁꯤꯀꯥꯒꯅ ꯍꯣꯞꯇꯔ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯍꯥꯔꯀꯣꯅꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯁꯦꯟ ꯁ꯭ꯇꯣꯔꯝ ꯑꯃꯗ ꯊꯧꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯦꯟ ꯁ꯭ꯇꯣꯔꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯁꯤꯔꯝꯃꯤ
amadi makhoisu sandstorm masina maram oiduna makhoigi hopter asi crash tawrami mathangi sindana Harkonnen singi ningthau ariba Vladimir asi tonganba liquid amada masabu treatment piduna leiramni tanja sida makhoigi senapati oriba Revan asi mafamsida lagle aduga mahakna hairami Jessica ga Paul ga su sandstorm amada sangkhibadagi makhoigi hopter crash tawbadagi makhoi animak sikhe haiduna paudamlami masida Vladimir na lehoriba famine khudingmakpu tumna hanadaba yathang pirami masigi maramdi hayeng tungda makhoina lanmi sing semgalaga makhoigi mathakta lan horaktanabani haina mahangna phongdolami nakalamada Paul amadi magi mama Jessica na hopter da yauramba steel suit asi seselami aduga Duncan na piramba compass ski matengna famine gi kangbun leiriba mafam si thina na ba honaraklami masigi loina na senwam singdagi na thokpa ngamnabagi damag famine singna sinaba khongkap ki pattern adu sina duna makhoina susalami adubu tanja sida senwam singdagi kanjaba ngamlamde mafam sida senwam lakpa hori makhoina masa kanjana bagi damag yamna kan selami adubu tanja sida khangudana senwam sing si lepkhirami masida khangudana leingoi marakta vibration thokan bangamba khulai adugi makhol taraklami masidagi khulai adugi makhol tari badomda senwam asi susatkhirami ngahaktangi matungda freman kangbu kharana makhoibu question duna phakhirami mafamsda leiramniba freman sing asi ngasai mamangda ningthau letoga wari sanakhiba stilgar haibadugi kangbu oiramle makoina ngaklibasi Jessica amadi Paulna masana masabu senwamdagi ngakthok sanabagi damak makoina sinariba khongkap ki pattern adu sinaraga satpagi niyomadu ubada makoina ngakpa oiramle makoina khali mayamna hainariba punamaki leader oigadaruiba nupa adu asengba maki makoigi minmangda uriba Paul asira haibagi samamnaba makoigi thamoida leiramni Paulna mamangda mahaki vision de hek uba nupi adu ngasidi asengba maki oina mahaki minmangda uramni mafamsda leiriba freman khudimangna Paulbu makoigi kangbugi marakta yawhannabagi damakta sem sarami adubu makoigi marakta Jamie ka wunupa amana Paul asi makoigi lusingbo oigadoriba misakni haibasida mahanga thajaramde karisu leitaba isam chamba ngang asida aikoigi leader oibagi magul adu yawromgani haibasi mahanga thajaramde Jamie na hairami nangbu hojik senwamgi makhuttagi kankhibadu ainani aigi khulai sinaduna nangbu kanbani masigi maramdi awaiba makki nangsi aikoigi leader oigadoriba misak adura haibadu khangningbadagi aina nangbu kanbani aduna nangi natik nagul adu khangnabagi damak nang aiga fight tawnaba tabani haiduna mangonda lanshingnarami hairiba challenge asida ahanbadadi Paul na yaramde adubu makhoigi chanabigi matungina fight asi tawdaba sugya yade hairakpadagi Paul asi pamda Jamie ga lanthengnaba tarami matang asida senina makhoigi asengba khulai ni haina khangnariba thang asisu Paul da pibirami aduga mahangna hairami aina nangonda thang asi piribagi maramdi nang asi aikhoigi lusingbo oigadariba misak aduni haina aina khanbadagi natte nang asi ngasidi soidana sigadorobani aduna isam chamba amagum sibadu nungaite thang asi pairaga asengba lanmi ama oina siu haiduna aina nangonda thang asi pibani hairaga mangonda pisilami hojik Paul ga Jamie ga si akanba fight tawnarami Paul asi Atreides sagaidagi horakpanina mahaksu fighting skill asi aduki matik haiba mini hairabo azake ana mahakpu training piduna lakhrabani hairibo wafam asi makhoina di khallude ahanbadadi Jamie na lakshinaba honarami adubu mamai thangda Paul na Jamie bu laksharami matangasta Paul na mabani gi fight asi lepna na bahairami adubu makhoi gi chanabi gi matungina fight tawnariba ani asigi manungda amma sidaba yade matangasta Paul di ngasi phawda kana gumba amatagi thawai lawraktri aduna mi hatpa ngamloi haiduna mahakna yaramde adubu mamai thangda mahakna khangle madudi universe asigi lusingbo oige hairabadi mahak masana masabu hatchaba tabani haibagi arthadi Atreides sagai gi ningthau macha ma oina mi hatpa ngamdaba thamoi asi masana masabu hathokchaba tabani aduga mi hatpa ngamba thamoi ma onba tabani haibasi mahakna khangapadagi Jamie bu mahakna hatoklamni masi ubudam mafamasta leiriba freman khudimak ngaklami amadi mayamna hainaramba universe asigi lusingbo oigadoriba misak ado Paul Atreides hariba nupa asi shumle haibasi makhoina khanglaklami masi matungda Paul na freman singda hairami aigi pandamdi nakhoiga marup mapang oina punduna chawraba lanmi ama semgalaga Harkonnen singi mathakta landaba amadi emperor bu maithiba piba haibasini haina phongdoklami masidagi steel gun na sangsilaktuna Paul bu makhoigi kangpu da yawba yabagi ayabadu piramni hojikti Paul asi makhoigi lanmi singi marakta join tawsinkhre makhoina khitang chatlaba matungda leingoi gi barakta chawraba senwam amada freman na tonglaga satpasi urami masi ubada Paul singakpada loirami matang asida senina nang ngasi uriba sidi haubuta ngairibani haiba wafam phongdoklaga Dune hariba film asigi ahanba saruki wari asidi matang asida loisinki asumna aikoigi thamoida karigumba angakpa amadi makha taba wari khangning halaga wari si loisinki bani
Dune gi ani suba saruk haibadi second part ki movie na 2023 da soidana release tawgani haibagi wafam su tajare. Second part tuna laglaba matamda mayam gi mafam da soidana explanation gi video puzarake. Aigi mamang gi video amada su mayam da khangan jakraba Yai Lifestyle hariba company sigi health products singa sina miyoi kya da kanaba kya ama piri. Masigi khudam haibabu company sigi miyoi singna health products singa sibu sinari ba miyoi singi manak satuna makhoi ga wari sanaru ba matamda hanna makhoi da leiramba anaba kya kokhibagi wari kya makhoi na haibirakni. Masina takpadi product asi panghai haijin ba natte haibadubadi khangli. Product singa sigi order tawbirkhiba punumakpasu haingai lektana thagatsari. Screen da pithokchariba number singa sida call tawbiraga hawjingmak order tawbibasu yagani. Home delivery gi khudongsabasu pizari. Ngasigi aigi explanation asi kamdobage haibadu comment box ta thambiramu. Aina haibada soikiba lankhiba amadi sithaubu yawu matamda ngakpiu haiba wafamsu thamjari. Video bu like tawbusu kaubiganu. Matau sumna international movie singi Manipuri da explanation tabina bagi damakta aigi movie story Manipur haiba channel sibu subscribe tawbiu. Masiga loinana ngasigi di matang sida video si loisinjarage Shanjit Sharma amukka hanna khurumjari.